ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯩꯒꯤ ꯃꯔꯨꯞ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯑꯁꯨꯝꯅ ꯃꯅꯤ ꯈꯣꯝꯕꯅ ꯍꯥꯏꯔꯨꯕꯗꯒꯤꯗꯤ ꯃꯅꯤ ꯈꯣꯝꯕꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯍꯥꯛꯀꯤ ꯃꯄꯨ ꯐꯥꯏꯔꯦꯟꯖꯥꯎꯅ ꯀꯧꯊꯣꯔꯛꯈꯤꯕ ꯃꯅꯤ ꯈꯣꯝꯕꯒꯤ ꯃꯃꯥꯟꯅꯕ ꯃꯌꯥꯝꯅ ꯃꯁꯛ ꯎꯗꯕ ꯑꯗꯨꯅ ꯄꯔꯞ ꯆꯪꯁꯤꯟꯈꯤꯗꯨꯅ ꯍꯧꯖꯤꯛ ꯃꯅꯤ ꯈꯣꯝꯕꯗ ꯀꯥꯔꯟ ꯇꯧꯔꯛꯈꯤꯕ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯕꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯊꯤꯅ ꯂꯥꯛꯇꯨꯅ ꯂꯪꯕꯗ ꯐꯛꯂꯥꯡꯗ ꯐꯨꯖꯤꯟꯗꯨꯅ ꯇꯥꯔꯦ꯫ ꯑꯉꯥꯡ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯣꯛ ꯈꯣꯡꯅ ꯀꯞꯂꯦ, ꯑꯗꯨꯒ ꯀ꯭ꯂꯥꯁ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯀꯤꯅꯕꯅ ꯂꯣꯏꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯅꯤ ꯈꯣꯝꯕꯅ ꯍꯧꯅ ꯅꯣꯛꯂꯒ, "ꯈꯪꯕ꯭ꯔꯥ, ꯑꯩꯉꯣꯟꯗ ꯈꯟꯅꯍꯧꯔꯛꯂꯕꯗꯤ ꯅꯣꯏ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯣꯏ?" ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯍꯧꯖꯤꯛ ꯐꯨꯈꯤꯕ, ꯂꯩꯃꯥꯏꯗ ꯐꯨꯖꯤꯜꯂꯒ ꯇꯥꯈꯤꯕ ꯃꯅꯤ ꯈꯣꯝꯕꯗ ꯀꯥꯔꯟ ꯇꯥꯔꯛꯄ ꯅꯨꯄꯥ ꯑꯗꯣ ꯑꯃꯨꯛꯀꯁꯨ ꯐꯥꯟ ꯃꯊꯛ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯂꯪꯈꯠꯂꯤ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯀ꯭ꯂꯥꯁꯀꯤ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯅ ꯌꯥꯜꯂꯛꯂꯤꯕ ꯕꯦꯒꯁꯤꯡ ꯑꯗꯨꯅ ꯃꯊꯪ ꯄꯣꯗ꯭ꯔꯣꯞ ꯊꯣꯝꯖꯤꯜꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯁꯥꯇ꯭ꯔ ꯑꯃꯅ ꯆꯦꯟꯈꯤꯗꯨꯅ ꯑꯣꯖꯥꯗ ꯄꯥꯎ ꯄꯤꯔꯨꯔꯤ꯫ ꯈꯨꯗꯛꯇ ꯑꯣꯖꯥꯗꯣ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯄꯔꯞ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯀꯔꯤꯁꯨ ꯇꯧꯔꯝꯗꯦ, ꯀꯔꯤꯁꯨ ꯇꯧꯗꯕ ꯑꯃꯒꯨꯝ ꯇꯨꯃꯤꯟ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯣꯖꯥ ꯆꯪꯂꯛꯂꯒ, "ꯀꯔꯤꯅꯣ ꯍꯥ ꯃꯅꯤ ꯈꯣꯝꯕ, ꯅꯪꯅ ꯅꯪꯒꯤ ꯅꯃꯥꯟꯅꯕꯁꯤꯕꯨ ꯐꯥꯟꯗ ꯅꯝꯁꯤꯜꯂꯒ ꯐꯨꯏ ꯍꯥꯏꯔꯤꯅꯦ, ꯂꯥꯏꯔꯤꯛ ꯈꯪꯕ ꯊꯣꯝꯃꯦ ꯍꯥꯏꯁꯤ ꯆꯨꯝꯕ꯭ꯔꯕ?" ꯃꯇꯝ ꯑꯗꯨꯗ ꯃꯅꯤ ꯈꯣꯝꯕꯅ, "ꯀꯗꯥꯏꯗꯒꯤ ꯋꯥꯅꯣꯗꯣ ꯑꯣꯖꯥ, ꯑꯩꯗꯤ ꯀꯔꯤꯝꯇ ꯈꯪꯖꯗꯦꯀꯣ, ꯃꯣꯏꯗ ꯍꯪꯉꯨ." ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯁꯨ ꯇꯨꯃꯤꯟ ꯂꯩꯅꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯣꯖꯥꯗꯨꯅ, "ꯐꯔꯦ ꯅꯣꯏ ꯈꯟꯅꯒꯅꯨꯅꯦ, ꯍꯟꯗꯛꯃꯨꯛꯀ ꯈꯟꯅꯔꯕ ꯅꯣꯏ ꯁ꯭ꯀꯨꯜꯗꯒꯤ ꯇꯥꯟꯊꯣꯛꯀꯗꯕꯅꯤꯀꯣ." ꯑꯁꯣꯝꯅ ꯍꯥꯏꯔꯝꯂꯒ ꯑꯣꯖꯥꯗꯣ ꯇꯨꯃꯤꯟ ꯆꯠꯈ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯐꯥꯟ ꯃꯊꯛꯇ ꯉꯁꯥꯏ ꯂꯪꯈꯠꯇꯨꯅ ꯊꯝꯈꯤꯕ, ꯂꯥꯏꯔꯤꯛ ꯈꯪꯕ ꯌꯥꯝꯅ ꯄꯣꯗ꯭ꯔꯣꯞ ꯊꯣꯝꯈꯤꯕ ꯑꯉꯥꯡ ꯑꯗꯣ ꯀꯞꯄ ꯍꯧꯔꯛꯂꯤ, ꯑꯗꯨꯒ ꯃꯅꯤ ꯈꯣꯝꯕꯅ ꯑꯩꯈꯣꯏꯒꯤ ꯕꯕꯥꯗ ꯍꯥꯏꯗꯣꯛꯀꯦ ꯈꯪꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯈꯤ꯫ ꯃꯅꯤ ꯈꯣꯝꯕꯅ, "ꯅꯄꯥꯗ ꯇꯥꯛꯀꯦꯔꯥ ꯅꯃꯥꯗ ꯇꯥꯛꯀꯦꯔꯥ, ꯇꯥꯛꯅꯤꯡꯕ ꯇꯥꯛꯎ, ꯑꯩꯅ ꯂꯣꯏꯅꯃꯛ ꯐꯨꯒꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯎꯪꯈꯠꯅꯕꯗꯣ ꯇꯨꯃꯤꯟ ꯂꯩꯅꯈ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯀ꯭ꯂꯥꯁ ꯆꯪꯕ ꯍꯧꯔꯛꯇꯨꯅ ꯑꯣꯖꯥ ꯃꯊꯪ ꯆꯪꯗꯨꯅ ꯀ꯭ꯂꯥꯁ ꯍꯧꯈꯤ꯫ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯔꯛꯂꯕꯗ ꯃꯅꯤ ꯈꯣꯝꯕ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯃꯌꯥꯝꯅ ꯃꯁꯛ ꯎꯗꯕ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯋꯥꯔꯤ ꯁꯥꯟꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅ ꯃꯅꯤ ꯈꯣꯝꯕꯒꯤ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯄꯗꯧꯅ ꯇꯧꯏ꯫ ꯃꯅꯤ ꯈꯣꯝꯕꯅ ꯋꯥꯔꯤ ꯁꯥꯔꯤꯕꯁꯦ ꯀꯅꯥꯗ ꯑꯣꯏꯔꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯣ ꯃꯅꯤ ꯈꯣꯝꯕꯗ ꯌꯦꯡꯂꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ, "ꯃꯅꯤ ꯈꯣꯝꯕꯁꯦ ꯕꯨꯠ ꯆꯪꯉꯕ꯭ꯔꯥ ꯈꯪꯗꯦ, ꯃꯥꯅ ꯉꯁꯥꯏ ꯇꯧꯕꯗꯨ ꯌꯦꯡꯉꯨꯅꯤ, ꯃꯥ ꯃꯁꯥꯅ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗ ꯂꯩꯔꯤ, ꯑꯗꯨꯒ ꯃꯥꯅ ꯌꯥꯊꯪ ꯇꯧꯈꯤꯕꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯗꯣ ꯄꯥꯏꯔꯒ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯕꯨꯠꯅ ꯂꯪꯕꯗꯧꯅ ꯂꯪꯂꯤꯕꯗꯨ ꯅꯣꯏ ꯎꯍꯧꯔꯦꯗꯅ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯁꯨ ꯂꯣꯏꯅꯃꯛ ꯀꯤꯅꯔꯤ꯫ ꯑꯗꯨꯕꯨ ꯉꯁꯥꯏ ꯐꯥꯟꯗ ꯅꯝꯁꯤꯟꯗꯨꯅ ꯐꯨꯈꯤꯕ ꯑꯉꯥꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯁꯥꯎꯅ ꯃꯄꯥꯗ ꯍꯥꯏꯗꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ, ꯃꯔꯝꯗꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯃꯅꯪꯒꯟꯒꯗꯣ ꯃꯔꯤ ꯄꯣꯝꯂꯕꯅꯤ, ꯑꯗꯨꯒ ꯃꯃꯥꯏ ꯑꯃꯗꯤ ꯄꯥꯝꯕꯣꯝꯁꯨ ꯃꯇ꯭ꯔꯪ ꯄꯣꯝꯈꯠꯇꯨꯅ ꯃꯨꯁꯤꯟ ꯃꯨꯅ ꯈꯥꯝꯇꯦꯛꯂꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯅꯤ ꯈꯣꯝꯕ ꯃꯌꯨꯝꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅ ꯑꯁꯨꯝ ꯆꯠꯈꯤꯕꯅ ꯃꯌꯨꯝ ꯌꯧꯈ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯐꯥꯏꯔꯦꯟꯖꯥꯎꯅ ꯃꯅꯤ ꯈꯣꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯍꯩ, ꯅꯪꯒꯤ ꯃꯔꯨꯞ ꯑꯁꯤꯒ ꯂꯣꯏꯅꯕꯁꯤꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯣ?" ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯃꯅꯤ ꯈꯣꯝꯕꯅ, "ꯏꯄꯨ, ꯌꯥꯝꯅ ꯅꯨꯡꯉꯥꯏ, ꯅꯍꯥꯟ ꯃꯈꯩ ꯑꯩꯉꯣꯟꯗ ꯈꯟꯅꯕ ꯍꯧꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯁꯤꯡꯗꯣ ꯑꯩꯅ ꯂꯣꯏꯅ ꯐꯨꯗꯠꯍꯟꯕꯅꯤ, ꯑꯩꯈꯣꯏꯒꯤ ꯃꯔꯨꯞꯁꯦ ꯐꯨꯅꯕꯒ ꯌꯥꯝꯅ ꯍꯩꯈ꯭ꯔꯖꯥꯠꯅꯤ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯐꯥꯏꯔꯦꯟꯖꯥꯎꯅ, "ꯍꯩꯃꯥ, ꯍꯩ, ꯀꯩꯗꯧꯕꯒꯤ ꯅꯪꯗꯤ ꯅꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗ ꯐꯨꯍꯜꯂꯨꯔꯤꯕ? ꯃꯇꯨꯡ ꯇꯧꯒꯅꯨꯀꯣ, ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯃꯌꯥꯝꯅ ꯅꯪꯁꯤ ꯄꯋꯥꯔ ꯄꯥꯏ ꯍꯥꯏꯕ ꯈꯪꯈꯤꯗꯨꯅ ꯅꯪ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤꯕꯅꯤ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯅꯤ ꯈꯣꯝꯕꯅ, "ꯃꯋꯥ ꯂꯧꯗꯦ, ꯑꯩꯉꯣꯟꯗ ꯈꯟꯅ ꯍꯧꯔꯛꯄ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯏꯇꯥꯎꯁꯤꯅ ꯂꯣꯏꯅ ꯐꯨꯍꯜꯂꯒ ꯂꯣꯏꯔꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯣꯛꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯐꯥꯏꯔꯦꯟꯖꯥꯎ, "ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯐꯝꯂꯒ ꯂꯩꯍꯧꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯉꯁꯥꯏ ꯃꯅꯤ ꯈꯣꯝꯕꯅ ꯇꯞ ꯇꯥꯈꯩ ꯐꯨꯈꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯃꯄꯥ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯈꯨꯔꯥ ꯃꯟꯗꯣꯜ ꯈꯔꯒ ꯂꯣꯏꯅꯅ ꯃꯅꯤ ꯈꯣꯝꯕꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯅꯤ ꯈꯣꯝꯕꯒꯤ ꯃꯄꯥ ꯀꯣꯏꯔꯦꯡ ꯑꯃꯗꯤ ꯃꯃꯥ ꯂꯩꯃꯇꯣꯟ ꯑꯗꯨꯒ ꯐꯥꯏꯔꯦꯟꯖꯥꯎꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯅꯤ ꯈꯣꯝꯕꯅ ꯐꯨꯈꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯥꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨ ꯂꯥꯛꯂꯒ, "ꯅꯠꯇꯦꯅꯦ, ꯅꯈꯣꯏꯒꯤ ꯅꯆꯥꯅꯨꯄꯥꯁꯤꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ?
Yeng ai gi sa siung asuk thina ba phuna bra haibani da matam mar to koirengna kainu ne harsibo anga ngosem phuna bugi bu thawina kanthi thungna saruga lakli basibu na tini ahan masen amu phuna si hari bro matam mar da mani khumna phuki ba nipa macha aduki mama pa lakli basing ahlaman sing aduna nangi na sa do phajalo anga upadi anga wele phuma thamu hajun sairi matam mar da koirengna hera nupa macha ngakta ni phudana sino tindana sino angam baduna angam jakre mai thi ragi ikai gi di hai jaka masong ga phangkatana ai taning di sieu na ayang farabani as sum kono wangkhat narak patagi di mani khompuna phuki ba nipa macha adu ki lak liba alaman singa do chensil latuna koiring phuna ba torok pada pharian jau chensin duna ngai kore noi bo kari noi tori pasiba ha nati ni angang macha khara khana bugi damak da asum na chimbong wa phang na basibu kanana hawna ba macha noi adum hai rupada mani khombana phukiba angang adugi mapa aduna kari angang masem khana ba kaina yenguse si yengoi ba asum na hairaga mani khombana phukiba angang adugi mafimro lokthok tuna mananganda pomliba tangliba mamaida green kari ba singda loina ba yenghalli matam maruda koirengna nupa macha sida duni bungo khara khara su phuna thu nari lei na ba noina sumaina ko haibadi ibungo nupa macha siga aigi chaga phuna bada aigi saja sumana soga lao aidi ne noi ge sumana jimong phuna ba loi nupa macha angtani phuna sino aduk na hairak bada mani khomana phuki ba nupa macha adugi mapana phare ne adu wera gana nangina chana pada kauthuro ai koi myang gi mamang da phuna hala cheba dudi ha angam badu da ha ngamba ngamjare dana matam madu da mani khomgi mapa koirengna yai sukai di asum harga mani khobu kauthura I mani khombadi handaki hauna thorang tawdun leibra karino makok taga phigi yesalladana makhut ka do kutum tasallaga magi khongra hodunna hapela maselaga fruit kaduna armless amalilaga pura aikoi gi boxing sanafam abadi karino stage mathakta kakalaga phuna bagi mawngda thorakli mani khombagi mawng adu ubada lakliba singaduna yenguni masa ase phuraning bada maneng chatlaga leirawa chani aikoina kauthulu busita masana khangla male matamada mani khombagi manakta leiriba mamanaba ngasai mahana phuki baduna papungta babung mani khomba se kupuja phusi jam thibne ba ai nga moiba maga phunaba matamada ikai ban nanglaba mapa aduna hoi nang nupa masala tro ha se ahiksi magi mami ase asta thingada adu kasi pukchip thingada ngamjana naya chi heto setalo ai lei makha tarak ai lei ai ne khut thaba yadabagi tawbagi wani natrabadine loi lei khaira doni adumna haidana pamatungda phare adu warabadi haiduna korengna macha nupa mani khombu busumang le fale aduga ai nogi sata pa thadaro hawla sidana kirabro adumna hairak padagidi ngasai mani khomna phukhrab nupa macha to kisi kirum tholei masidagidi mani khomba makhoi ani phunaba hawrakle nakal amromda mani khombasu phunaba tamluba nati karimata haiba angangati aduga mana phunariba angang adu sodu mangai karimata haijaba nati chumna namsin naraga angam oibagi pangphut phunariba haibaduri adubu somda mani khombadi mahaki manakta leiriba manaba aduna mating yamna pangsilakli kudak aduda mani khombagi hakchang aduda changsinkhraga angang adubu sathina phuba hawrakli kanaki mathaba makok manangan pangpuda phuba hawrakli pai du langakli maduda kumai yinglamba mani khomana phuriba pamacha adu mapado yingba ngamdra mali chenchal latuna mahana kinna paisino thilakpada mani khomna sakai thuklaga mahaki kinna thilakliba makul khudang adu paiduna khangching chingbada laktuna chelaga mani khombagi yumgi stiar adu ta makuk ngai chenduna ayo haiduna chaina khangli matam marida koirengna sabas aduni tana nupa macha haibasidi karai da butam lobone ong be jeki jandagi hele hei cha sidi asumna hairaga thagatli matam marida lakliba singaduna pharedu di kyam haibuni yeng tare haiduna omsin narakli pharen jaw amadi koirengna su anganga tamai khana haguno ko yamthi sokani asumna lan macha ama hawdorokpa sita leimatuna kaino tori basibo haidna khamjina na bohoni atubu pai leiti koireng su mahaki manakta leirma mi makhai pangphuda phunarakli lakliba singaduga pharen jawdi ahan ga oibanina tawanu haiduna khamdokpoi kari boi makanda leplaga leiri pharen jawdi khangli karigumba khadi sodana maki tawrani lakliba singa se pupaga halani haibis khangi
ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯅꯤ ꯈꯣꯝꯕꯅ ꯍꯦꯔꯥ ꯑꯗꯨ ꯑꯣꯏꯔꯗꯤ ꯈꯪꯒꯅꯤ ꯍꯥꯏꯔꯝꯂꯒ ꯂꯥꯛꯂꯤꯕꯁꯤꯡꯗꯣ ꯑꯃꯨꯛꯇꯣꯏꯕ ꯄꯥꯏꯈꯠꯇꯨꯅ ꯃꯊꯕꯥꯛꯇ ꯀꯥꯎꯕ ꯌꯥꯎ ꯃꯃꯥꯏ ꯑꯗꯨꯗ ꯔꯥꯎꯟꯀꯤꯛ ꯊꯥꯖꯤꯟꯕ ꯌꯥꯎ ꯑꯗꯒꯤ ꯃꯈꯣꯡ ꯑꯅꯤꯗꯨ ꯄꯥꯏꯔꯒ ꯎꯔꯨꯔꯨ ꯂꯥꯛꯇꯨꯅ ꯂꯪꯂꯒ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯄꯨꯡꯀꯣꯏ ꯀꯣꯏꯁꯤꯜꯂꯤꯕ ꯋꯥꯜ ꯑꯗꯨꯗ ꯐꯨꯖꯤꯟꯕ ꯌꯥꯎ ꯌꯥꯝꯅ ꯁꯥꯊꯤꯅ ꯐꯨꯕ ꯍꯧꯔꯛꯂꯤ ꯃꯅꯤ ꯈꯣꯝꯕꯒꯤ ꯃꯄꯥꯡꯒꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯈꯨꯐꯨ ꯑꯁꯤꯗ ꯆꯌꯩ ꯑꯁꯤꯗ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯀꯥꯏꯗꯨꯅ ꯆꯦꯟꯅꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯀꯣꯏꯔꯦꯡ ꯑꯃꯗꯤ ꯂꯩꯃꯇꯣꯟꯁꯨ ꯉꯛꯄ ꯄꯣꯛꯆꯔꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯅꯤ ꯈꯣꯝꯕꯒꯤ ꯍꯛꯆꯥꯡꯗꯒꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯗꯣ ꯐꯟ ꯆꯣꯡꯊꯣꯛꯈ꯭ꯔꯦ ꯃꯅꯤ ꯈꯣꯝꯕ ꯇꯧꯈꯤꯕꯁꯤꯡꯗꯣ ꯃꯪꯉꯣꯏ ꯍꯥꯎꯋꯤ ꯈꯔꯗꯤ ꯅꯤꯡꯁꯤꯡꯉꯤ ꯃꯁꯤꯗꯩꯗꯤ ꯀꯣꯏꯔꯦꯡꯅ ꯍꯩ ꯀꯔꯤꯅꯣꯅꯦ ꯅꯪꯕꯨ ꯀꯦꯖꯤ 50-60 ꯂꯨꯝꯃꯤꯕ ꯃꯤꯒ ꯑꯗꯨꯕꯨ ꯄꯥꯏꯔ ꯂꯪꯉꯤꯗꯨꯕꯨ ꯅꯠꯇꯦ ꯅꯪꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯀꯜꯂꯝꯂꯤꯕꯁꯤꯕꯨ ꯀꯔꯤ ꯆꯥꯒꯦ ꯍꯥꯏꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯅꯤ ꯈꯣꯝꯕꯅ ꯄꯥꯕꯨꯡ ꯅꯨꯡ ꯈꯔ ꯆꯥꯏ ꯑꯁ ꯅꯨꯡ ꯆꯥꯕꯁꯤꯗꯤ ꯌꯥꯝꯅ ꯀꯟꯈ꯭ꯔꯖꯥꯠꯅꯤꯗ ꯅꯠꯇ꯭ꯔꯅꯤ ꯏꯄꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯐꯔꯦꯟꯖꯥꯎꯅ ꯍꯣꯏ ꯀꯟꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯃꯅꯤ ꯈꯣꯝꯕ ꯅꯣꯛꯇꯨꯅ ꯏꯃꯨꯡ ꯆꯪꯈꯤ ꯃꯍꯥꯛꯅ ꯏꯃꯨꯡ ꯆꯪꯈꯤꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯡꯒꯣꯟꯅꯔꯒ ꯆꯪꯈꯤꯕꯒꯤ ꯃꯑꯣꯡ ꯃꯈꯨꯠ ꯁꯝꯅꯔꯒ ꯆꯪꯈꯤꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯏ ꯑꯗꯨꯕꯨ ꯀꯣꯏꯔꯦꯡ ꯑꯃꯗꯤ ꯂꯩꯃꯇꯣꯟꯗꯤ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯃꯅꯤ ꯈꯣꯝꯕ ꯃꯍꯥꯛꯀꯤ ꯀꯥꯗ ꯂꯩꯗꯨꯅ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯤ ꯇꯧꯔꯤꯕ ꯑꯁꯤꯗ ꯐꯔꯦꯟꯖꯥꯎ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯆꯧꯕ ꯋꯥꯊꯣꯛ ꯑꯃ ꯁꯣꯏꯗꯅꯃꯛꯀꯤ ꯗꯁꯥ ꯑꯃ ꯇꯥꯔꯒꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯖꯔꯤꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯃꯇꯣꯝꯇ ꯁꯣꯟꯖꯩ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯌꯥꯝꯅ ꯂꯥꯜꯂꯕ ꯖꯥꯠꯅꯤ ꯕꯨꯠ ꯄ꯭ꯔꯦꯠ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯃꯇꯥꯎꯅꯦ ꯍꯥꯏꯗꯨꯅ ꯀꯧꯊꯣꯛꯂꯨꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯃꯊꯪ ꯊꯣꯛꯄ ꯍꯧꯔꯛꯂꯤ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯨ ꯑꯔꯦꯝꯕꯒꯤ ꯀꯧꯊꯣꯛꯆꯔꯣꯏ ꯁꯤꯖꯤꯟꯅꯕ ꯍꯧꯈ꯭ꯔꯕꯗꯤ ꯊꯥ 3ꯗꯤ ꯁꯤꯖꯤꯟꯅꯕ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ ꯁꯤꯖꯤꯟꯅꯗꯕ ꯌꯥꯔꯔꯣꯏ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯨ ꯑꯁꯨꯝꯅ ꯐꯔꯦꯟꯖꯥꯎꯅ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯀꯣꯏꯔꯦꯡ ꯆꯪꯁꯤꯜꯂꯛꯂꯒ ꯄꯥꯕꯨꯡ ꯑꯁꯨꯝꯅ ꯀꯧꯔꯛꯄꯗ ꯐꯔꯦꯟꯖꯥꯎ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯐꯔꯦꯟꯖꯥꯎꯅ ꯀꯩꯗꯧꯔꯦ ꯏꯕꯨꯡꯉꯣ ꯀꯩ ꯇꯥꯟꯁꯤꯒꯦ ꯄꯥꯕꯨꯡ ꯀꯔꯤꯅꯣ ꯅꯁꯨ ꯅꯨꯄꯥꯅ ꯇꯧꯔꯤꯕꯁꯤꯕꯨ ꯅꯠꯇꯦ ꯑꯁꯨꯛꯅ ꯄꯤꯛꯈ꯭ꯔꯕ ꯁꯣꯟꯈ꯭ꯔꯕ ꯃꯥꯅ ꯃꯤꯒ ꯑꯗꯨꯕꯨ ꯄꯥꯏꯔ ꯂꯪꯉꯤꯕꯗꯨꯕꯨ ꯀꯔꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯤꯖꯤꯟꯅꯔꯕꯖꯥꯠꯅꯣ ꯐꯔꯦꯟꯖꯥꯎꯅ ꯑꯩ ꯈꯪꯗꯦ ꯍꯩ ꯃꯁꯥꯒꯤ ꯑꯣꯏꯅ ꯀꯟꯕ ꯑꯣꯏꯔꯝꯖꯔꯝꯒꯅꯤ ꯊꯣꯏꯅ ꯍꯦꯟꯅ ꯈꯜꯂꯨꯅꯨꯗ ꯀꯩ ꯀꯥꯟꯗꯕꯗ ꯐꯔꯦꯟꯖꯥꯎ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯦ ꯏꯁꯩ ꯉꯪꯁꯤꯟꯅꯔꯒ ꯋꯥꯀꯤꯡ ꯆꯠꯂꯨꯈꯤꯒꯦꯀꯣ ꯍꯥꯏꯔꯝꯂꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯊꯣꯛꯈ꯭ꯔꯦ ꯇꯧꯔꯤꯕꯁꯤꯗ ꯀꯣꯏꯔꯦꯡ ꯏꯆꯤꯡ ꯆꯤꯡꯅ ꯍꯧꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ ꯃꯅꯤ ꯈꯣꯝꯕ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯄꯥꯔꯤ ꯃꯅꯤ ꯈꯣꯝꯕꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯇꯥꯎ ꯑꯗꯨꯅ ꯏꯇꯥꯎ ꯅꯪꯅ ꯂꯥꯏꯔꯤꯛ ꯄꯥꯕꯗꯣ ꯍꯟꯖꯤꯟ ꯄꯥꯔꯒ ꯁꯨꯝ ꯂꯩ ꯃꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯃꯇꯝ ꯑꯗꯨꯗ ꯃꯅꯤ ꯈꯣꯝꯕꯅ ꯏꯇꯥꯎ ꯑꯩꯒꯤ ꯀꯣꯛꯁꯦ ꯌꯥꯝ ꯀꯥꯎꯒꯜꯂꯦꯕ ꯑꯗꯨꯒꯤꯅꯦ ꯍꯧꯖꯤꯛ ꯑꯩꯅ ꯄꯥꯈꯤꯕꯗꯨ ꯆꯤꯟꯐꯥ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯍꯟꯖꯤꯟ ꯑꯗꯨꯝ ꯀꯥꯎꯔꯦ ꯑꯗꯨꯒꯤꯅꯤ ꯍꯌꯦꯡꯅꯦ ꯁꯤ ꯍꯦꯛ ꯐꯥꯎꯗꯕꯗ ꯍꯌꯦꯡ ꯂꯦꯞꯄꯒ ꯊꯤꯟꯅꯍꯟꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯗꯅꯦ ꯁꯤ ꯍꯦꯛ ꯐꯥꯎꯗꯕꯗ ꯑꯣꯖꯥꯅ ꯑꯩꯁꯦ ꯐꯨꯒꯗꯧꯔꯤꯕꯅꯤꯅꯦ ꯃꯌꯥꯝ ꯃꯥꯡꯗꯨꯗ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯇꯥꯎ ꯑꯗꯨꯅ ꯏꯇꯥꯎ ꯑꯗꯨꯗꯤ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯃꯊꯪ ꯍꯥꯏꯔꯛꯀꯦ ꯃꯇꯝ ꯑꯗꯨꯗ ꯅꯪꯅ ꯑꯃꯨꯛ ꯑꯩꯅ ꯍꯥꯏꯔꯛꯄꯗꯣ ꯑꯣꯖꯥꯒꯤ ꯃꯃꯥꯡꯗ ꯍꯥꯏꯌꯨ ꯑꯗꯨꯃ ꯇꯧꯔꯕꯗꯤ ꯅꯪ ꯀꯔꯤꯝꯇ ꯇꯧꯔꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯅꯤ ꯈꯣꯝꯕꯅ ꯌꯥꯏꯅꯦ ꯏꯇꯥꯎ ꯍꯥꯏꯒꯗꯕ ꯅꯠꯇꯦ ꯏꯒꯗꯕꯅꯦꯕꯀꯣ ꯍꯌꯦꯡꯅꯦ ꯕ꯭ꯂꯦꯛꯕꯣꯔꯗꯀꯤ ꯃꯃꯥꯡꯗ ꯊꯣꯛꯑꯒ ꯍ꯭ꯋꯥꯏꯠ ꯕꯣꯔꯗꯀꯤ ꯃꯃꯥꯡꯗ ꯊꯣꯛꯑꯒ ꯏꯕꯗꯣ ꯅꯪꯅ ꯈꯔ ꯍꯥꯏꯔꯛꯎꯀꯣ ꯑꯁꯨꯝꯅ ꯃꯦꯟꯅꯔꯕ ꯃꯇꯨꯡ ꯃꯅꯤ ꯈꯣꯝꯕ ꯂꯥꯏꯔꯤꯛ ꯑꯃꯇ ꯄꯥꯗꯦ ꯂꯥꯏ ꯌꯦꯛꯇꯨꯅ ꯂꯩꯊꯣꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯆꯥꯛ ꯏꯁꯤꯡꯒꯤ ꯃꯇꯝ ꯂꯣꯏꯁꯤꯜꯂꯛꯂꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔꯤ ꯃꯅꯤ ꯈꯣꯝꯕꯁꯨ ꯃꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯇꯨꯝꯂꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯇꯨꯝꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯐꯔꯦꯟꯖꯥꯎ ꯃꯄꯥꯟꯗ ꯇꯞꯅ ꯊꯣꯛꯂꯛꯏ ꯐꯔꯦꯟꯖꯥꯎꯅ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯃꯅꯤ ꯈꯣꯝꯕꯒꯤ ꯃꯅꯥꯛꯇ ꯇꯨꯝꯂꯤꯕ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯗꯨꯁꯨ ꯇꯞꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯐꯔꯦꯟꯖꯥꯎ ꯃꯄꯥꯟꯗ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯅꯤ ꯈꯣꯝꯕꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯣꯖꯥ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯣ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯑꯩꯅ ꯉꯁꯤ ꯇꯧꯈ꯭ꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯀꯔꯤ ꯑꯁꯣꯏꯕ ꯌꯥꯎꯔꯕꯅꯣ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯐꯔꯦꯟꯖꯥꯎꯅ ꯁꯣꯏꯕꯒꯤ ꯋꯥꯗꯤ ꯍꯧꯕꯗꯒꯤꯅ ꯑꯂꯣꯏꯕ ꯐꯥꯎꯕ ꯁꯣꯏꯔꯕꯅꯤ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯁ꯭ꯀꯨꯜꯗ ꯑꯉꯥꯡꯁꯤꯡ ꯐꯨꯔꯨꯔꯤꯕꯗꯨꯕꯣ ꯑꯗꯨꯒ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯀꯔꯤꯒꯤ ꯅꯍꯥꯛ ꯌꯥꯎꯁꯜꯂꯨꯔꯤꯕꯅꯣ ꯑꯗꯨꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯃꯅꯤ ꯈꯣꯝꯕꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯀꯔꯤꯅꯣꯅꯦ ꯑꯣꯖꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤꯕꯗꯗꯤ ꯃꯧꯕꯨ ꯉꯥꯛ ꯁꯦꯜꯂꯨ
ꯃꯉꯣꯟꯗ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯛꯄ ꯃꯤꯁꯤꯡ ꯅꯍꯥꯛꯅ ꯆꯩꯔꯥꯛ ꯄꯤꯌꯨ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯊꯛꯇ ꯐꯠꯇꯕ ꯇꯧꯔꯛꯄ ꯃꯤ ꯃꯈꯩꯗꯤ ꯑꯩꯅ ꯆꯩꯔꯥꯛ ꯄꯤꯖꯕꯇꯅꯤ ꯃꯁꯤꯗ ꯑꯩꯒꯤ ꯀꯔꯤ ꯏꯔꯥꯟꯅꯣ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯐꯥꯏꯔꯦꯟꯖꯥꯎ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯐꯥꯏꯔꯦꯟꯖꯥꯎꯅ ꯐꯔꯦ ꯅꯪ ngasi manga tarukni tha asigi manungda chakhinanaba taw ainasu nangu chakhinaba lambi takpigani mafam masida kuina lebada nahaki afaba oiriko adumna hairakpada mani khumbagi amanaba put aduna kariyone oja maiba aibu lao haidana aduk lakra mafam madudagi aibu kawbiri hobe laale aduga thabuk phawba ningthina hawdringai amuk chatlu haribasibu ati ojagi sibu kari haribajano matam marta Fairenjauna hai aigi tuwa ngangu haibati fare putha jaruro asumna hairamlaga Fairenjau imungda parpap changki matam da mani khumbagi manaba aduna khangani yum masidi thawai ama pudu phawgudi suhan halloi maagi Fairenjau haiba amaibasna aingondagi kayam sathiradana asumna khalaga ma imungda parpap changdi aduga mani khumbagi nakanda tumduna leikhi matangi ayukni ayuk anganba sida mani khomba mahaksu school chanabagi damakta hawgalaktuna ngasidi yamna maram mokpa mawongda loisin khochanduna mama mapan hairingi yabo wena tawi adumna tawrokpaduda mani khombagi mafa koiring amadi mama leibatuna sukhangle makoigi machanupa mani khomba haujikti khaga charoklabanina wakhal kharkha tarakle haiduna khanjeri masigi matung mani khomba school la karakle mahana school karakpada mani khombu bu kiduna mahaku ubada kai duna ngang singdo chenari mani khomba na class ta changatlabasu class manung adu taleramba mi makhai loina mapan chenok nakhi aduga thongjil padagi cheptha yengaktuna mani khomba na tawribado karino hadun yengarakli mani khomba di mahoksa pek hangtoktuna mahaki hongwak ado lokthoroktuna ojagi office ta chatlanaba pirenaba lokthorakli matamaduda makhoi manabasing le class aduda punba manabising aduna kinum lokthore haiduna makhoi yingnarakli boy oirambaduda o boy oiramale moidi saruga sem lothopani adumna hairakpaduda mani khombasu tari mani khomana hauji saruga su yamna pubani hairiba miredo mahagi manakta lagana ba koksulai matamaduda lau haiba yakidi masidagidi mani khomana adu waradina khoi namet anagado chongthoklaga nasado tangkai tana segaraga siningra haidun hangi ofam madu tabada kijaduna prabab changsillatuna kari haigi haiduna mani khombada hangi matamaduda mani khomana karino na khoina hainaribido saru yamna palibido karino haidun hangi matamaduda mani khombagi mamanaba aduna nakoidi saruga puraga su yamna chatpanena haibani adumna hairakpada mani khombana aina kadaida saru puba ha se yawbri yango haiduna lari khaw adu damako du namsilli masidagidi mamanaba aduna mi hale haiduna lawraga chenthorakle matamaruda oja sing su taraduna kedonare haiduna chensilli matamaruda mani khombana lari khaw gu namsinga toromba mamanaba aduna mani khombse ngorba male aibu lari khaw munung namsillaga hatke tawbi haiduna kapli matamaruda oja singna mani khombana hakchi ngarang asidagi kainomai tawi kaidorobage nang nakoklo kainoma tawre hairakpada mani khombana magi oja aduda yam sauna yinglaga aina kaisu haibu leiti aina office ta oja gi homework thinba chatkela tawri ngaduda moina lari khawdagi saru lokthui dana murumum solibani aidi lari khawdaga sarudi kaidobi puduinoba aduk hairakpada oja singna yare mani khomba nanga ngarang dasu satra kaya ba phukrabani adigi sumathakta nangonda warak watem bachatluba mi makhaisu napana sa napu hoi manaraga tapta ngai phuraga tharaka malene noi mangare na kalise ha matunga tarodine school gi tanthokodabani asumna hairakpada mani khomana karino ni asum arande amata thidana aikoi bu school gi tanthokani ka kaidana ojani kaina asumna hairakpada ojadu jangjalaga masi oja ga tindakta khomine masai asumna hairaga set phujali masidagi mani khombasu naduna kapli madugi matung mani khombana oja nang khangani nang khangane banang nang akoi gi imanaba tungi mijang banang aigi yenglobagi mijang bo oja fatta bari nang asumna hairaga murum soli matamada oja aduna hai taringde
ꯃꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯠꯈ꯭ꯔꯦ꯫ ꯃꯅꯤꯈꯣꯝꯕ ꯌꯥꯝꯅ ꯁꯥꯎꯅ ꯑꯣꯖꯥ ꯑꯗꯨꯗ ꯄꯤꯒꯗꯕ ꯍꯣꯝꯋꯥꯔꯛ ꯐꯥꯎꯕ ꯁꯦꯒꯥꯏꯗꯨꯅ ꯂꯪꯊꯣꯛꯈꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯃꯅꯤꯈꯣꯝꯕꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ ꯐꯔꯣꯏꯗꯧꯔꯤ ꯍꯥꯏꯗꯨꯅ ꯑꯣꯖꯥꯗꯨ ꯆꯪꯁꯤꯜꯂꯛꯂꯒ ꯑꯃꯨꯛꯁꯨ ꯐꯨꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯣꯖꯥ ꯑꯗꯨꯅ ꯃꯅꯤꯈꯣꯝꯕꯗ ꯅꯪꯒꯤ ꯄꯦꯔꯦꯟꯁꯁꯤꯡ ꯀꯧꯔꯒ ꯕꯣꯏ ꯁꯦꯒꯥꯏꯕꯒꯤ ꯅꯪꯕꯨ ꯐꯨꯍꯟꯒꯅꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯅꯤꯈꯣꯝꯕꯗ ꯍꯧꯖꯤꯛ ꯃꯅꯤꯈꯣꯝꯕꯅ ꯂꯩꯈꯥꯎꯒ ꯅꯝꯁꯤꯟꯒꯦ ꯇꯧꯈꯤꯕ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯂꯛꯅꯗꯨꯅ ꯑꯣꯖꯥꯅ ꯐꯨꯕꯗꯨ ꯅꯥꯕ꯭ꯔꯣ? ꯑꯣꯖꯥꯅ ꯐꯨꯕꯗꯨ ꯅꯥꯕ꯭ꯔꯣ? ꯍꯥꯏꯗꯨꯅ ꯂꯛꯅꯔꯤ꯫ ꯃꯅꯤꯈꯣꯝꯕ ꯁꯥꯎꯔꯛꯇꯨꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯃꯅꯤꯈꯣꯝꯕꯅ ꯃꯃꯥꯟꯅꯕ ꯑꯗꯨꯒꯤ ꯃꯉꯛꯁꯝ ꯂꯥꯛꯇꯨꯅ ꯏꯜꯂꯨꯕꯗ ꯇꯨꯡ ꯑꯣꯏꯔꯞꯅ ꯆꯦꯟꯊꯣꯛꯈꯤ꯫ ꯈꯣꯡꯐꯝ ꯆꯥꯍꯧꯗꯕꯗꯒꯤ ꯃꯀꯣꯛ ꯑꯗꯨꯅ ꯂꯨꯈꯝ ꯑꯗꯨꯅ ꯐꯥꯟꯗ ꯌꯩꯁꯟꯕꯗꯒꯤ ꯃꯀꯣꯛꯇꯣ ꯈꯔ ꯏ ꯊꯣꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯑꯉꯥꯡ ꯑꯗꯣ ꯍꯧꯅ ꯍꯧꯅ ꯀꯞꯂꯛꯂꯤ꯫ ꯏ ꯎꯕꯗꯒꯤ ꯃꯌꯥꯝꯁꯨ ꯄꯥꯈꯠꯅꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯣꯖꯥ ꯃꯈꯣꯏ ꯑꯅꯤ ꯑꯍꯨꯝ ꯂꯥꯛꯂꯤ ꯑꯗꯨꯒ ꯇꯧꯔꯤꯕꯁꯤꯗꯤ ꯀꯔꯤꯅꯣ? ꯃꯁꯤꯒꯤ ꯃꯅꯤꯈꯣꯝꯕ ꯍꯥꯏꯕ ꯑꯉꯥꯡ ꯑꯁꯤ ꯃꯤ ꯍꯥꯠꯀꯗꯧꯔꯤꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯆꯩꯅ ꯐꯨꯔꯤ꯫ ꯑꯗꯨꯒ ꯁꯣꯛꯂꯤꯕꯁꯤꯡ ꯑꯗꯣ ꯅꯪꯅ ꯂꯥꯌꯦꯡꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯅꯤꯈꯣꯝꯕꯒꯤ ꯌꯨꯝꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯀꯧꯈ꯭ꯔꯦ꯫ ꯀꯣꯏꯔꯦꯡ ꯍꯣꯏꯁꯨ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯃꯅꯤꯈꯣꯝꯕꯒ ꯈꯟꯅ ꯆꯩꯅꯕ ꯊꯣꯛꯄꯗꯒꯤ ꯃꯤꯑꯣꯏ ꯑꯃ ꯂꯨꯈꯝ ꯀꯥꯏꯗꯨꯅ ꯏ ꯊꯣꯛꯂꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯀꯣꯏꯔꯦꯡꯁꯨ ꯅꯪꯁꯦ ꯑꯩꯅ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯅꯪꯒꯤ ꯃꯤꯆꯪꯒ ꯆꯪꯗꯅ ꯋꯥ ꯉꯥꯡꯕꯁꯤꯗ ꯅꯪꯁꯦ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯀꯗꯧꯔꯤ, ꯅꯪꯁꯦ ꯒꯨꯟꯗꯥ ꯑꯣꯜꯂꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯀꯣꯏꯔꯦꯡꯅꯁꯨ ꯃꯅꯤꯈꯣꯝꯕꯕꯨ ꯐꯨꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯅꯤꯈꯣꯝꯕꯒꯤ ꯃꯄꯨ ꯐꯥꯏꯔꯦꯟꯖꯥꯎꯅ ꯀꯩꯅꯣꯅꯦ ꯏꯕꯨꯡꯉꯣ, ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯗꯅ ꯍꯦꯛꯇ ꯐꯨꯕ ꯌꯥꯕ꯭ꯔꯣ? ꯃꯣꯏꯅ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯍꯪꯕꯩꯗꯃꯛꯇꯗꯤ ꯁꯨꯃꯥꯏꯅ ꯀꯩꯁꯨ ꯐꯨꯔꯝꯃꯣꯏꯗꯅ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯣꯖꯥꯁꯤꯡꯅ ꯑꯉꯥꯡꯁꯦ ꯑꯗꯨꯃꯥꯏꯅ ꯀꯟꯈꯠꯂꯕꯗꯤ ꯌꯥꯔꯔꯣꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯉꯁꯥꯏ ꯃꯅꯤꯈꯣꯝꯕꯗ ꯐꯨꯔꯛꯈꯤꯕ ꯑꯣꯖꯥ ꯑꯗꯨꯅ ꯑꯃꯨꯛꯀꯁꯨ ꯃꯅꯤꯈꯣꯝꯕꯗ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯁ꯭ꯀꯨꯜꯗꯒꯤ ꯇꯥꯟꯊꯣꯛꯂꯒ ꯐꯒꯗꯕꯅꯤ, ꯌꯥꯝ ꯉꯥꯎꯁꯤꯟꯅꯕ ꯑꯣꯛꯇꯕ ꯑꯉꯥꯡꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯩꯔꯛꯄꯗꯒꯤ ꯃꯅꯤꯈꯣꯝꯕꯁꯨ ꯁꯥꯎꯗꯨꯅ ꯑꯣꯖꯥ ꯅꯪ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯅꯤꯈꯣꯝꯕꯗꯣ ꯀꯣꯏꯔꯦꯡ, ꯂꯩꯃꯇꯣꯟ ꯑꯃꯗꯤ ꯐꯥꯏꯔꯦꯟꯖꯥꯎ ꯃꯈꯣꯏ ꯑꯍꯨꯝꯅ ꯁ꯭ꯀꯨꯜꯗꯒꯤ ꯄꯨꯔꯒ ꯆꯠꯈ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯍꯧꯖꯤꯛ ꯃꯀꯣꯛ ꯀꯥꯏꯗꯨꯅ ꯏ ꯊꯣꯛꯈꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯑꯍꯜ ꯂꯃꯟꯁꯨ ꯂꯥꯛꯂꯤ ꯑꯗꯨꯒ ꯌꯥꯝꯅ ꯀꯟꯅ ꯈꯟꯅ ꯆꯩꯅꯕꯁꯨ ꯊꯣꯛꯈꯤ꯫ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯗ ꯃꯅꯤꯈꯣꯝꯕꯒ ꯂꯣꯏꯅꯃꯛ ꯑꯔꯥꯟꯕ ꯇꯥꯍꯟꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯅꯤꯈꯣꯝꯕ ꯃꯩ ꯍꯧꯅ ꯁꯥꯎꯗꯨꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯃꯍꯥꯛꯄꯨ ꯑꯔꯥꯟꯕ ꯇꯥꯍꯜꯂꯤꯕ ꯃꯤ ꯃꯈꯩꯁꯦ ꯂꯣꯏꯅꯃꯛ ꯑꯋꯥꯕ ꯄꯤꯔꯤ, ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯁꯤꯗ ꯍꯥꯏꯖꯤꯟꯗꯨꯅ ꯍꯥꯏꯕꯗꯤ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯇꯝꯊꯣꯛꯇꯨꯅ ꯃꯈꯣꯏꯗ ꯐꯨꯔꯨꯁꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯒꯦ ꯈꯜꯂꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯛꯈꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫